Somdana Milan ahing tumba yaramde Gracie na haikiba wahai singdu adum ningsingduna leirami wahai sing adu ningsinglubadagi magi haukraba punsi su adum ningsinglaami Gracie gi manglanda amuk mana taibangda thengnariba khudingmak Rasiga tathok tasin tawnaduna leirami Gracie na wakhal tarakadra khangdeda madui nupado ima Rasi tarakani kaidobogi taroidoino masu mini shamakti natedana masida taraktragana taraktabagi thokpa tauba taredana Gracie nangbu imana piriba thabaksing asibu haibu hainaribro yam wabro kaisu tawdeda ima aidi nungbu nungai khalaiye aduni ichasidi khangba kangadabani nangna ngasi tawriba mayamsina hayengwai nangna mafamsida punsigi oina lakpa matamda nangna nungaina leiba ngamdawribane imana nangonda sinagadaba thabak yamna watli nangna haiba khudingmak misingna nungsina tabibase ubada nangsu nungaitra madu kaigino khangbra nangna ngangbada makhoina sawba ngamdriba sawrasu phathaba ngamise ai khangdiye ima nangi ingna ngangba asawbu uthoktaba momon minok no aga ngangba minok tunani nangi mahi aduna nangi lausing hapibani nangbu singhanbani mahi yaudravadi nangna nganglibado mina taninglamdaba suyai madugi damaktani aina nangonda thajabagine thabak ase nangonda sinaribase aisu kaya ama thirami yengami mahai haibi wakhal lausing leibi adubu asoiba amamam hekta leirami makhoida napal ego lamchat ludaba lairik hairaga laishu yaudradi kari kanarugani natra masi mayam se loina yengaga aina nangse yamna chamna chawrak e khangbadagi nangbu samduna lakpane nongma nangi chahi 15 surakpagi nangi napok numituda aina nangbu mafam asida kauki madugi numitudagi nangonda leiramiba gunsing adudagi aina nupi amada chengadaba maru oiba gun atopa kharasu hapchinduna amuk hana thabani matamdu fauba nangi wakhalda ahongba amatta leraktabaduda ai pumpen penduna nangbu amuk kauduna thaudang singse sinaribani imana nachada pibirakpa khudingmak ai loina pangthokchaba ngamba oijage Mathangi numita Maniga Tomthenga su unarami Manina Tomthenbu themjinbirami adugi damakta nangna nathwaiga nungaitadana yuga thaktana aidi filmgi acting tami boiningore aduga asingba oiramini ne ibungo mana dumaina thina ngangakpagi damakta nangna nasagi career manghange hairiro adugi damakta nangna kaptana ungduna leiramini ne yengoi kakawa haige mana nangbu hundo amena adumna tawgadaba nate chasagisanu mana pama mafamda maduna nangna kaisu tingfam thokte mana regret charakpa matang yaurakani aduda nangna mukhaigadaba nupa mandaba tawnune film dadi adumaina tawbudo adum thungneidana ado asengbadadi thungnaba suya yaroiko dainagi mamangda nangsu lenagadabane koigadabani nupi nangna sana na sawu manghanaba honajaganu ko nangna mangadi nangbu hundokpiramiba miduna kalak pendoine kakana haise chumdrabo ha aidi nangbu masak phasana khangi ngaihak langjarasu ngaihak ngaujarasu nang yam chamba angangni kaka su khangi kaidorage tomthin maduda yam khanjalunu adui saruk aikhoigi film namnaba tawrasiko manina kharang khara thadarambaduda tomthin su wakhal kitang yangbagum tawrami hoi kaka cha semuge ngayak famiramo atharoi ai hujikta su thalakpada ngairi aisu nahan yum halakpaga nangna leihoriba matawdo mitta adum uraga leibagi isase tawfam khangdadana ngasi amuk ithanta laisini tomthin manigi wahaiduda mabu manina yam khanbibadu ubada pukning nungshiba ipen penjabagum phawrami kaka ai adumaina amuk hanna tawraroi matungda
Da Wangambadasu haibiyo film nambado yam thuna haurasena ai chalulake ka yare haibanine nangbo ibunga ai su chatladoinine mi khara unarukhige isai maye ihalambado adusu lawse hainabani Wangambagi manakta amuk chattoini ai chatlokhige haiduna fuk haugatlami wakhal nuaitaba amta khalanuko aina haise hoi kaka Milan nang mafam asida kaidoba laino likla ai nangbu hat palakpani nangna ibu nungsiba tambiramaga karigi mirot oikribano maming olaga atopa nupi koiba ngasidi nangi numit sure nangbudi aina lemna khak tharoi nupi gi punsibu kaisu leitana khanba Milan ibani mari amta leina kide ai nangbu kanano khangde likla ai se nangi kanano khangdaba Oh, ai haige. Ai liklane. Aduga nangina nangi nupi. Angang asina ibani ki icha. Haiduna angang ama Milanda sat pisalami. Angang asina ibani ki mari ki proof ne. Nangni ima icha bu mirai birabasu ngasi phawbadi aina nangbu ngaiduna leibani. Ta Milan nang yam phatte. Hairaga hikna kaplami. Ai nangbu hat palakibane. Adubu Aigi ikutsina nangbu hatpa ngambagi panggal leitre. Aduna ngasidi itanta sizarage. Ai leitre basu nang icha sibudi chawnaba yoglofko. Haiduna mathanta thangna thinjanjarami. Milan su pakhatuna likla haiduna laurami. Angangdasu yamna kaplami. Milan likla bu mathanungda konduna likla Kaino nang natawrisibo likla ay lale likla Milan likla kauduna fuk haugalami onthokna kikraba mang haiduni madugi mangduna mabu ahingadu tumhankide Mathangi numita Tomtin Wangamba amadi nupa atopa kharaga mani hoida laami film anauba Gracie gi script tu nambagi matangda wari sanarami Gracie su university chaluraga halakpada makhoi khara punduna lairambaduda masu nokfe tawduna kaino ngasidi itha thajadana mayam yobira amina manina aikhoi mayam se nangbu lakwa ngairamini icha lakwa ngairamine nangonda su kainom hangedana Kai matang dono baba Wangambana heroine gi matang dane nangi suggestion loge nangi apamba do hange na nangai ramine daina do sangre na haibududa hero budi tomthin adum leiredana heroine do nangna daina nataba Gracie ingak ngaktuna Wangambada yenglami mayam mamangda nofet adum tawduna adudi mayamna fani haibudo adum yani kaisumta kaideda mani Farene adudi producer na khanjarasano ado aikoi yaifa thawni tawnaba numit ka loina leplabani ko lakliba tang kunsida noi tamo hoida nupa amada onsinduna tawrasena lepnarbani kaigino aduk thunadi Gracie na hanglami kaino adudi producer na leplapane aikoi na natte kaino mani na khumi Gracie haifetang noklamlaga kaisu hairamdana magi kada changaklami makhoi singdi nungaina noktuna wari sanaduna khanaduna leihorami Gracie Firolga honglamde masadu ipen penjatabugum tawrami Wangambada call tawrami wari sanari ngai Wangamba call lakpaduda kanano haini yenglobada Gracie oirambaduda maya marakta paiba yadabana haifet yengammaga hogalaktuna khara chathoraga pairami Wangambana hello kedaurage Gracie khara serious ta hayeng nungthil wairamda ibani amta unase pung kaya dano haise university da halaga pung anida hoi Wangambana khumlami Gracie phone kakhirami Gracie ga Pibarel ga makhoina hek unaba mafamduda amuk unarami Gracie na ibani lohongkhiroi se piba Ima Rasi na piriba matam sidagi hena
ꯑꯩꯅ ꯆꯍꯤ 3-4 ꯇꯪ ꯍꯥꯞꯊꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯥ ꯔꯥꯁꯤꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯑꯣꯟꯕ ꯈꯔꯗꯤ ꯄꯨꯔꯛꯄ ꯉꯝꯒꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯏꯃꯥ ꯔꯥꯁꯤꯗ ꯍꯥꯏꯔꯒ ꯃꯇꯝ ꯈꯔꯒ ꯁꯥꯡꯊꯍꯟꯁꯤꯔ ꯈꯜꯂꯤꯅꯦ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯅꯦꯠꯀꯤ ꯖꯨꯒꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤडियाꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯩꯅ ꯃꯌꯥꯝꯁꯦ ꯋꯥꯈꯜ ꯑꯣꯜꯍꯟꯕ ꯄꯥꯝꯃꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤडियाꯒꯤ ꯃꯇꯦꯡꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯄꯥꯝꯃꯦ ꯄꯤꯕꯥ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯀꯌꯥ ꯑꯣꯏꯅꯝꯗꯦꯀꯣ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯂꯨꯕꯅꯦ ꯍꯧꯖꯤꯛꯇꯤ ꯄꯣꯁ ꯈꯔ ꯊꯥꯒꯠꯂꯨꯕꯩ ꯐꯥꯔꯤꯕ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯚꯥꯏꯔꯦꯜꯒꯤ ꯇ꯭ꯔꯦꯟ ꯃꯌꯥꯝꯁꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯃꯤꯡꯆꯠ ꯊꯤꯕ ꯊꯧꯗꯣꯛꯀ ꯊꯣꯛꯑꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯏꯃꯥ ꯔꯥꯁꯤꯅ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯤꯔꯤꯁꯤꯗꯤ ꯁꯦꯟꯅꯍꯧꯗꯕ ꯃꯤꯀꯨꯞꯇ ꯍꯥꯏꯕꯅꯦ ꯒ꯭ꯔꯦꯁꯤ ꯀꯥꯔꯟ ꯇꯧꯅꯣ ꯋꯥꯊꯤ ꯇꯧꯅꯣ ꯑꯩꯁꯨ ꯑꯦꯔꯤꯌꯥ ꯈꯔꯗꯤ ꯑꯌꯥꯕ ꯄꯤꯕꯤꯔꯤꯗꯅ ꯒ꯭ꯔꯦꯁꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯒ꯭ꯔꯦꯁꯤ ꯑꯩꯒꯤꯁꯦ ꯌꯥꯝ ꯍꯦꯜꯂꯕꯣ ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯦ ꯅꯪꯕꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤꯅꯦ ꯍꯥꯏꯗꯨꯅ ꯒ꯭ꯔꯦꯁꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯝꯃꯤ ꯒ꯭ꯔꯦꯁꯤꯅ ꯅꯪꯒꯤꯅ ꯅꯊꯟꯇꯒꯤ ꯈꯜꯂꯛꯄꯅꯤ ꯑꯩꯒꯤꯅ ꯄꯨꯝꯅꯃꯛꯀꯤ ꯈꯜꯂꯛꯄꯅꯤ ꯄꯤꯕꯥ ꯐꯔꯦ ꯑꯩ ꯅꯪꯅ ꯄꯥꯝꯗꯕꯗꯣ ꯑꯗꯨꯗꯤ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯗꯤ ꯈꯔ ꯊꯦꯡꯊꯅ ꯍꯣꯡꯁꯤꯀꯣ ꯇꯟꯖꯥꯗꯨꯗ ꯔꯥꯁꯤ ꯄ꯭ꯔꯞ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯛꯂꯝꯃꯤ ꯔꯥꯁꯤꯅ ꯍꯩ ꯒ꯭ꯔꯦꯁꯤ ꯅꯪ ꯀꯩꯗꯧꯔꯤ ꯇꯣꯝꯊꯤꯟꯁꯦ ꯑꯝꯇ ꯀꯧꯁꯜꯂꯨ ꯆꯠꯂꯣ ꯅꯣꯡ ꯃꯔꯛꯁꯤꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯆꯠꯂꯣ ꯑꯝꯇ ꯀꯧꯁꯜꯂꯨꯆꯣ ꯒ꯭ꯔꯦꯁꯤ ꯏꯉꯛ ꯉꯛꯂꯝꯃꯤ ꯒ꯭ꯔꯦꯁꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯁꯨ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯀꯟꯅ ꯆꯨꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯅꯥꯎꯁꯨ ꯏꯍꯥꯡ ꯍꯥꯡꯗꯣꯛꯂꯝꯃꯤ ꯀ꯭ꯔꯤꯇꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯒ꯭ꯔꯦꯁꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯗ ꯃꯥꯁꯨ ꯒꯦꯠ ꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕꯗ ꯒꯦꯠꯁꯨ ꯂꯣꯜꯂꯝꯗꯕꯒꯨꯝ ꯎꯔꯝꯃꯤ ꯀꯩꯅꯣ ꯒꯦꯠ ꯂꯣꯟꯗ꯭ꯔꯤꯕꯣ ꯕꯕꯥꯁꯦ ꯒꯦꯠ ꯂꯣꯟꯕ ꯀꯥꯎꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯃꯊꯟꯇ ꯃꯄꯥꯟꯗ ꯒꯦꯠ ꯂꯣꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯒꯦꯠ ꯂꯣꯟꯒꯦꯅ ꯇꯧꯕꯒ ꯃꯄꯥꯟꯂꯣꯝꯗ ꯃꯈꯣꯏꯒꯤ ꯒꯦꯠ ꯃꯄꯥꯔꯣꯝꯗ ꯅꯨꯄꯥ ꯑꯃ ꯅꯣꯡ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯌꯨ ꯉꯥꯎꯗꯨꯅ ꯇꯥꯕ ꯎꯔꯝꯃꯤ ꯒ꯭ꯔꯦꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯍꯤꯡ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯕꯕꯥ ꯍꯥꯏꯗꯨꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯟꯅ ꯀꯧꯔꯝꯃꯤ ꯃꯄꯥꯒ ꯃꯃꯥꯒ ꯀ꯭ꯔꯤꯇꯤꯒꯁꯨ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯅꯤ ꯀꯩꯗꯧꯔꯒꯦꯅꯦ ꯒ꯭ꯔꯦꯁꯤ ꯇꯨ ꯀꯅꯥꯅꯣ ꯑꯁꯤꯕꯣ ꯃꯅꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯀꯅꯥꯅꯣ ꯁꯤꯗꯤ ꯃꯃꯥꯏ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯇꯣꯝꯊꯤꯟꯅꯤꯅꯦ ꯁꯤꯗꯤ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯍꯩ ꯃꯃꯥ ꯃꯁꯥꯁꯦ ꯂꯣꯏꯅ ꯆꯣꯠꯂꯦ ꯑꯝꯇ ꯍꯧꯒꯠꯁꯤ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯄꯤꯗꯨꯅ ꯃꯈꯣꯏꯗ ꯄꯨꯁꯜꯂꯛꯇꯨꯅ ꯀꯥꯗ ꯍꯤꯞꯍꯜꯂꯝꯃꯤ ꯃꯅꯤꯅ ꯍꯤꯗꯥꯛꯁꯨ ꯊꯛꯄ ꯃꯥꯜꯂꯤꯅꯦ ꯒ꯭ꯔꯦꯁꯤ ꯕꯕꯥ ꯒꯦꯠ ꯂꯣꯜꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯒꯦꯠ ꯍꯥꯡꯉꯒ ꯂꯩꯕ ꯎꯕꯒꯤ ꯂꯣꯟꯕ ꯆꯠꯄꯗ ꯂꯩꯔꯝꯃꯤꯅꯦ ꯃꯅꯤ ꯍꯣꯏꯅꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯃꯥꯗꯤ ꯍꯤꯗꯥꯛ ꯐꯨꯜꯗ ꯊꯛꯆꯜꯂ ꯃꯥꯜꯂꯦ ꯄꯨꯔꯥ ꯋꯥꯈꯜ ꯇꯥꯗ꯭ꯔ ꯑꯣꯏꯔꯦ ꯁꯨꯃꯇꯤ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯊꯣꯔꯛꯄꯁꯤꯃ ꯖꯨꯠ ꯑꯃ ꯆꯥꯗꯦ ꯂꯥꯏꯃ ꯃꯅꯤ ꯀꯩꯅꯣ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯍꯥ ꯀꯅꯥꯗꯅꯣꯕ ꯇꯣꯝꯊꯤꯟꯁꯦ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤꯅꯦ ꯃꯥꯁꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯉꯥꯡ ꯅꯠꯇꯦꯅꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯔꯥꯏꯕꯛ ꯋꯥꯠꯄꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯂꯛ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝꯗꯒꯤ ꯐꯥꯎꯕ ꯈꯤꯇꯪ ꯋꯥꯠꯄ ꯄꯩꯁా ꯈꯔ पाइदबा खक्तनी महागी नुपी दाइना हाइबी हाइदुना नुसिनरे हाइरगा कार थौबा नत्रदी सनागे लिक सीद्रदी माना दंदी मयाम पांसिनबिरे तोमथिनसु लैता लैता लैरे बेंकतगी लोनगा लौबो मयाम तौरगा अदुगा खरा लैरगा काइनरसेना सट हाइरमगा नुपा अतोपा अमा कोइख्रेदना से सीनी नुपी हाइसे तोमथिनगी वारीदो ताबदा कृतिगा ग्रेसीगा हाइफेट येंगरमी मखोइसु इनुंग नुंगाइतबगुम फावरमी मनीना फरेसे नोय अनीसु तुमजरुरो मासु सिदा ngaihaktan pothajarani unthokpa haibaduni ko tawrise nongalaga likla sanatombiga chak thongduna laiminari ngai magi phone da number khangdaba amagi call laklami kana oiza no haiduna mathanta haifet khanjarami mama du so haifet yinglaktuna kana gi phone no paikhatlodana likla phone du pairami hek paikhatpaga hello fauba haidringai da
Hello, Likla. Ai Milan ne. Likla mamada haifet kitak tawduna yengthoklami. Likla, ai yam lankre. Ai nangbu lawba laage. Likla gi sakfam onkibaduda mamadu su chingnaduna. Kanano, kari hairaino. Likla mapi khamba ngamdana sintharami. Da Milan, nang nahan bakai kadayda layruge. Nang ai bu lawba lao. Ai yam ware. Haiduna hikna kapthoklami. Sanatombi su khangbadagi Likladagi phone munduna. Hey, Sha, nang hojik phawba lotuna layribo. Nang hojik ichanupi se amuk hatokpige haiduna amuk kai hawraklibro. Milan, nate ima. Ai Liklabu lawba laklage haijarambani ima. Aikhoigi ima pabung thajarakjarage. Ibani bu chawna lohongbiro haijabani ima. Ibani gi ichado adusu manghanbikinu ima. Ai yam thuna aikhoigi ahal laman thajarage. Sanatombi, pai, nangna adumna hairadi pai. Aduga karigumba ichanupi bu lawbiraga hek otpi naibiba hek toraba. Nang ai budi phatti haiganu. Aina nangonda numit mangani matam piri. Masi phawbugi manungda nakhoigi ahal laman hek tharaktraba. Nangi nathakta aikhoina thangalakpa case nang namit pena yenguko. Nate ima, ai hayeng pabung khoi khura hoi soiduna thajarake. Nachabung akpiyo ima. Pai, ai ngaiduna laigani. Phone thamaga Sanatombi, mana hairisina asengba oiramadi pai. Hek oiramdraba mana laman khomnaba hotnaba oiramlaba. Sanatombi aigi igun khangangani. Mana lale hairaga aikhoina hekta thajagadaba nate. Adubu ai hayeng faudi yengkini. Somdana Gracie ga wangambaga unarami. Gracie, dawangamna tawrido. Ai yajaningde. Aina kaidawrage haise. Yumda Liklagi kari kaidawsige khanaduna laigadaba matamsida dawangambana filmgi kok amuk sahandana tawrido. Ai yaningde. Yumna yumgine, filmgine. Sidi side amamamne. Nangbu aingonda numit 10 matam piyo. Milan ibemagi khongda tuhangi haikibadaine. Madu fana oidunasu dawangambadi Liklagi-damakta kaisu khandabagum tawba mali. Tanjasida film nambai laiba koksina kadaidagi laino. Nangna khangdaba lay. Aisu nangga tinarubadagi wakhalse amasu loina usinba hore haujikti. Nangsu khanduna yengo. Aina nangi film do namsena hawdoklure. Kamani-dasu Tomthen-dasu atai artist mayam ama neklure hana. Aduga amuk tumina laithokadi aise wa ngakdaba mi or aingonda problem ama laiba maloidra. Adu oiradi makhoina kaidawrage na hangakpada aigi isanupigi matangda tension lairine haiba mayamna khangnarakladi. Masi pumnamakse ai loina manage tawba pame. Maru oina warise nangna ibanina ai yam thuna puthokpa pame. Gracie wangambagi wahai singdo taraga mapi ira chelami. Nangi wakhalondo ai thagatle dawangam. Adubu aigidamakta thuna puthokninge tudi haibigano. Aigidamakta adumna haibigano. Aise nanga loinaruba khangnaruba yam hongi wakhalse yam change tawre. Farese masina masi oikre thenge chatnaba tawrase. Aisu mi khara unadoi leye. Hoi chatlase. Somdana Tomthen-ga Kriti-ga wari sanaduna leirami. Kriti-na, da Tomthen-di aidi hanadagi adum ngawraida. Da Tomthen-na chagatnaba sabado yam manbani. Tanjaduda Manisu laami. Masi angangsi yengo maya higaladana. Chalo. Nathau tawjaru cho. Kriti-su tingak yenglamlaga thokhirami. Manisu Tomthen-gi manakta famthaduna. Tomthen, kakawa haige. Nangse aina phajana counseling tawba ma darkar tai. Aina phana hairabasu nangna hoi di hairaga amada taraga amada phawdokpagum tawine. Aduna numit mangani dangdi nang aina tuition lawba tare nang. Aina itaimatu sa haikrabani sida numit mangani dang thamgena. Yengoi Tomthen, itaimado yang wajarabani. Pibuk nungdagi nangbu karida kadaida soihigadagena wajaraklabi itaimadugidi karimta khandraga ngarang nahanda thingnabi nupidugi nangna nasana thanta manghanaba hotnabado herogi role nate mado pura zero niko
Tanzaduda Gracie su halami. Mana changlakpada Tomthin ubada khoiru momo noktuna karisu hairamdana magi kada changkhirami. Kada changlubada Kriti tu famungda ungduna leiramba ubada Gracie na kaidorage amuk nangna ungiduna hairaga masu famungda sor sangna hondoklaga hiptharami. Manaw nupina kaisu khumlaktabaduda Gracie fuk hawgalakduna kaidorage haibani ne. Kriti ungduna che nupi akhoi phajabase sak phajaraga phajaba hekta loina chingadro. Gracie manaw nupi gi wahangduda ingak ngaklami. Nongmata adugumba wahang amata hangkhidri. Amaromdasu mapukningdadi khara harawba phawrami. Wakhal khantaba ngambagi mami tarakpaduda. Gracie nokfet tawraga hangi. Kainone ngasidi akhoi nawse minaga thi kaina hairakpa yawrabo. Haina machena manawpida laknazarami. Kriti as aduinate amta hairaoba. Gracie Jingbudi sukjing jingoi sak phajaba khaktana phajaba nate. Lamchat sajat wangang sangang phajadradi magi phajabado chang adum tagani. Kona thangdadi sukfa phajaraktaba phawba yai. Ado kaidorage haiba ngasi thajadaba question ga yam hanga ise. Asengwane che lamchat sajat wangang sangang phajadradi phajaba chingde. Kona thangda magi phajabado pumang mangki. Aisu aigi mitsina dainabu phajaw haiba sukya yararoi. Gracie na kaino amu nangna kaidai daina no amu nangna tawraiduna. Kriti che da Tomthin gi wari tabada ayam nuaite. Maga dainaga nungsinazarappa oiramale. Aduga dainana car layu sanagi liksiyo khotona mayam insalaba. Aduga da Tomthinna dainabu nungsibagi banktagi loan ga lawraga mana haiba loina tawraga aduga kona breakup tawrase haire ege. Adugini da Tomthindi pura angawbagum oihorise. Mangarang yu thaaga dainagi manakta chatlubani hai. Aduga nongchurakpadagi thongal amada pankibani hai. Madi aikoi thongal ni kaisu khaludi. Gracie munna tarambadagi nongningaktuna haifet noklami. Mana nangwanda lira iroba. Natte he babaga moyani wari sanabado aisu sum tabani. Masu nupiduna hayena masagi maral leitana hekta tawrurini ne. Masu angakpa nupa haiduni. Somdana wangambagi mama Sanatombi su machanupaga wari sanarami. Sanatombi hayeng ahal laman tharake hairine. Kamaina tawsige ibungo. Phanayam oidunasu ichanupisiga maga mari leinarure. Haujikti ma natrabadi ichanupise kanana laubigani. Mana ngasai phone tawraktuna haijabaduda imasu wakhal jajat khala inine. Wangamba ngaihak ungduna leirami. Khumfam khanglamde ngaihak tumina leiruraga. Mana bu thamoi sengadi kaisu kaide. Adubu karigumba mana ikhoina police takani na kibadagi haiba oiramaga hayengwai isanupibu otpine bibu torokladi aina mabudi lemna khak tharoi. Maduni aina khalisisu Sanatombina makha tarai. Pharise ima hayeng ngaiba tabani kai kai hainagi haibado yengasi. Sanatombi hoi hoi phare phare nangsu waramani ngaihak pothajaro. Imasu kai kai no khara yengsilukige ko hairaga mamadu thokirami. Wangamba mama thokibaga ngaihak ongduna wakhal tawraklami. Karigumba ama ningsinglaktuna calendar fak ubada Gracie na haikiba wadu ningsinglaktuna yenglobada mana numit 10 ni matam piyo haikiba numittu hayengni haiba khanglakpada tariba pausiga wangamba ngakpa phawjarami.